territorial integrity kai be yaroi ekhoi gi saktam kai be yaroi hairam mani chahi kulum do gi matung da kai be yaroi ba kai na ba thugai na ba singara pa kangbu do maning halaga chatharbara hai gi ona taina bada imang da kai be go na ta da na leirabani ngasi Manipur aina twin hek example pizza bada ningshen gi frame ma da leiraga manung da leiba ningshen du di kai ra bane Manipur Chahi lising ani hena leiri haibisida Kangpokpi maroi na tariba maitai fruit na kangla ton bi lam bi yadri hairaba phogau sai khai lam bi yadri hairaba matam ni 2001 da di mi trai pan siba kai dore haidu da Dimapur chapda kana na thingde more chapda kana na thingde Churachanpur chapda kana na su thingkide ngasi di se theory na te imam da taraba pot fruit amana su chahi lising sha kya lari haiba sana kunung oiriba Imphal da lakpa ngamdaba gi fibam da leiri basa masi su eikhoi na kaw da fai Apunbana yaiphare hana di laoraga masi Manipur machet tare hai basa masi tokshan na banati imam da tarabani monorama gi matam da thoki ba ihau 2001 gi matam da thoki ba ihau aina sum khanjabada handak thoi ba ihau se eikhoi da pen da ba po I ba sa mase English sa hairaga expert hai maitai ron da hairaga na silum dai khongau ba mane aroi ba kaw bani masidi ja hougatlaga lekhatlaga chatpa ngam houdrabadi amuk khanna hougatpa ngamdabagi fibam da leirine ha ba sa ai yam sang haijar roi masida akuppa ma gi aina masi hairei bi maram sa aina chahi kunama kunthra ma ina research tawduna lakchaba Pithibida thokiba ethnic conflict Manipur gi puari kaya naina duna lakhibada houjik laiba malem gi hongaiba forces post cold war gi tholakpa rise of China gi hongaiba fibam chigi dynamics yumthang naba Myanmar da mami sengna tarba matamni secular nationalism Indian nationalism na lead tawraga lamba 1920s agi communalism haiba ma chokhaina chakraga amana secular nationalism ena chakhibagi icheri madugi secular nationalism duna mamang thana chatlam madugi sumaina ontho akanda atopa nationalism amana lamjing aga chatlaba bharat ki honga iba phibam Manipur gi 1960s agi haurakhiba ithil naharol samne cham na hairabada akoi pawung haribam sham gi generation gi tholakhiba mayam na yam toina sutana ba anoba juki anoba sapu duna lakni naharol semlasi anoba sangsar haidana haurakhiba ithil dugi khamtharapagum tawraba mapham kaya da thoiba oiriba fibam English ta hairagana khoise crossroad da leirabana lambi se kadom chatorino haidana mamai chumgadaba Manipur bu machet thugairaga honarakpadugi mami tawa nataba aseng saktam mang du urabane koina kangla tumbi lanba ngamde ka hairi sigisa nunggi be wan to tsin masigi lantheng nabasida masigu thugaina bo honabata ngamda na thingjan mangamda nataba thingjan loi haina thingjan daba English tam hairagana inability haiba maga unwillingness haiba ma ngamdaba haiba maga amana tawdaba haiba maga kairak pasida tha tara ma thoi chatharakpata ngamdaba gi thingjan manati haiba semyam kawiganu aina vote ke tholok tringaida oza moina observer moina lamdam sigi macha moina toin aina television da cover da meeting da ngana la abawani masige se ngamdaba nate tawdabani tawroi haina tawdabani asumna kairani hariga thingjallaga masibu reverse tawna bo honabagi mahutta thugaibagi machet taraba fruit amaga nuksina handaba chindabudi divide and rule haiba khaibung tahalaga polarization tohon basida masi halange hairadi maitai da loina tainaba natraga kuki gumba fruit amada loina fruit loina mak tainaba ki mahutta aina ham Delhi da public speech piba matamda aina haike kuki loina mak blame tawganu makoi gi elite
amusung makoi divisive politics tokhaina tanimba Manipur thugai ningbagi politics do ina tainagadamni fruit ta tainaga no haibani adubu ngasi lenga libo kamusna chu chinna moisu do marak di pali kuki loina mafatabana te ngasi gi lenga ko yawi masuna hai adubu fruit da loina taina sale asona kangi kamuna sumaitai fruit da loina taina sale sa chinda ngangi ba divide and rule polarization segai dai budu da support of salime sa kawal leba koina segai ra aga tokhai khaibung tahali base masida mateng pangsen namne henna punba yadana bagi irang thuolaga thamakpa aduna akoina su aina amuk saijage aina vole ken changak jage matang election yaw politics mine party politics yaw jena desu aina toina haijago divide and rule ai si kamaina halan ge di divide to rei ba ni se chu sakna na bhona ga dam ni segai rei bu do he segai na ba khoina mu mateng pangsen la ga di chinna ngang ba divide and rule gi wang thuk lei hoi masi hotna bagi taurakpa Manipuri ngasi oiriba fibam se sidai is the election na hana gi hamu paisana natraga force sijanaraga chakcha haijana ba tawraga Manipur bu amuhana hingalakani haina khallagadi punchi chupa eikhoi imang da uraga ne aina ngasai haijai 2001 na ne imadi ai khu yaure 2004 2015 da ai khwang yaure thabak yaure imadi na sandre mi se sai wari do ngasi oi se mayam kawi gnu imadi ngaksam yaure bagi phibam du ne asi leis masigi phibam sida bong normal loina sumna gi hana gi sadaran gi election ni khallo na sen da chatlaga ni hare ga di 13 August celebrate to bogi mathau taroi 23rd khongjom de tawga ipa ipu oina lepa ning bagi sei sapugi mathau taroi khongjom lam da thengna gi ba ipa ipu irei cha matam do ngasi gi imang da phambi riba ai bu tabi riba mayam lepak sibu nusi daba irei cha puna mokna ne matam du da lanmi lei gi do maduna olakpa madugi atman olakpa miyam ne na khandi se ai khoina thengai bi se aroi balan pham ne haraga changsan ban masi changsan bagi chungsan na daba yade haidana tholakpa da aina yam to enjoy haije aina pen da ba po ise mi pung khuding na popuni vote to me loinam lepa yade bagi mi am khang lepa gi wani akhoi wakhal na sung po iba puning di aina pois myam na po iba duni myam na pois aina masi kawi ganu normalize tawraga hana gi sadharan gi tap te mikhal ni lobi ganu masi gi chungsan na rakpagi ithil siga sagona na Congress party khata na tabida atopa party mayam amna India bloc ki kambom na su moi gi party candidate sacrifice hoga chungsan na ba khon rakpa maduda da natana eikhoi gi party gi president na su da pawon gobi na su ai miyam da sinazarabni hais miyam gi mirepni masi masak khangna laibiriba political party sing sina phaoba phong na hairabni ba eikhoi gi candidate natte platform bibni miyam ne sen gi mayai na humdana power gi mayai na kangi da na mama bu kaw yauraga su atopa do da yauriba Manipuri ireicha ai khangi mayam ama mapuning da de Manipur kanda ba yade haidana osabi mo de khadani haiba ta da minate kari noida mari pa si jaba mi ai sidi yaroi aduna ni aina chauthokna haiba gi wanate aseng ma magura kandani handaki aina lepchari sa aina te aina sa hanjan na ngai jari duni mi lona vote pa ya da gi ai khatan thok gi wani aduga mari pa kun siba handaki phibam sibu khangba 2001 2004 de gi laurei ba hong ai ba phibam mamangi puari da thengi ba challenges bu masak munna khangba handaki oi ba phibam sibu masang munna khangba mi oiraga di chungsan nari ba si changi ba smaina Congress party natraga India bloc da soin changa kani aduga lepi ba bosu su sen thumna natraga thu chai da na tawga tawgani haiba sukhan khaloi leipa ki be issue ni khanga kani haina ya che na thaja ba malai aduna ne aina Manipur nu shiba mi khudingo ai gi maninga soina handa te lef kani ai chikari gi da ipo mamani aina mama da chongba
isingdugi ipomdugi marik ama oibagi wani ai ipom horibasigi potni haina ite lawje ai masi hariga ai na